Kurumzari, Ming Tavi Simutaram Uchari, Sigimaru Pauda, Palegi Bom Pokabata Chenabani Habamu, Emma Tawai Police the Fari, Kilomari Lumba, Ai, the Emma Fangre. Awang no post testing Manung da Manipur Amasung Nagaland Ani Asi Nationalized Bank Signal Loan Pibida Quaidagi Akiba State Oidi Haina, Minister Govindas Kontozam na Fundokre, Amadi, BRTF na Infal Jiribam na BC Bagitabu Chatariba Asi Kumang Chausindri, Mapumba Pau Pizari. Tha asigi tarukta palelda bom pokhabda myo ema sikiba amadi taruk sokiba thodota chenabani haiba myo ema Thawal Police Commando na fare loinana kilomari lumba aidi ama remote control device ka loinana recover tawre hairi farba myo adudi Modarsim DS chahini fuga mathoi apopa modun Chandel district ke Langon khunau dagini Maak Pripak Pro ge active member hairi hiramasiga mari lenana Thawal SP conference room da pangthopa pawun mifam amada SDPO yai report ke Megachandra na phongdokibada Haukiba ahing nungai matungda Pripak Pro gi cadre Thodam Jiten apopa lekhidaba Navadip Maibam Lekai amasung Angrung DSJ kuntraga taru apopa modun Langol khunau da leiba myo ani asina Palel area da atopa bom ama pokai hangadaure haiba akaknaba paw phangwadagi district asigi SP gi miye makhada Inspector CS Anand Kumar na Luchingba District Police Commando na Angrungi yumda changsinduna thiba humbagi thabak chathabada mafam aduda leramba myo ama police ubada chena na bohonaki Police na mahapo farba matong wahong bohong chathabada mahak Pripak Pro gi active member Madarsim Jaini nifuga mathoi apopa moduni haiba khamangam ke mahak na phongdopada mahaki manaw nipa Angrung amasung Thodam Jiten gi kaman matung ina Kundai Kulendagi Aidi Mari Lauraga Tha Anigi Mamandagi Mahaki Yum the Tamki Tha Amagi Mamanda Aidi Ohum Mahaki Manau Nipana Loki Tha Sigi Taruta Palel the Pokai Hanke Lemoriba Aidi Aduna Morung Fam Koba Maino Daleba Mio Amada Sinaki Haiki Hairi Police na Morung Fam Gi Yum the Chatunati Humbagi Tabak Chatabada Polythene bag amada kilomari rom lumba aidi ama remote ka loinana recover tauki case asita January bamyo sing fana ba district police na akama thabak lokhali haina Megachandra na makhata ki pa angung DS last corporal se siga Thodam Jiten ge se sigi magi kamanda hai ma se tha ani buki mamanda khudai khulena dana Chandel district ki mafam amadagi ID se mari ga ma lokshilubani masigi pandamdi korkomgi nan local singda attack tawbase angrung DS ga ngasagi GTN je Pripak Pro gi makoy ani sinamu tha muki mamang sida mu ID mari simanungda ahum je puraga sakhreba aduga masi moina palen area ra specific target amal leire nan local singsana punsal laga leibe sida koi pokai ngadobni era puraga sakhraga Awang no post testing ibanung da Manipur amasung Nagaland ani asi Nationalized Bank Signal Loan Pibida Quaidagi Akiba State Oidi Haina Minister Govindas Kontozam na Fundokre Manipur Khadian Village Board na Sinduna Nimitara Nichup na GM Hall Complex sa Pangtokiba State Level Prime Minister Employment Generation Program Loisinbagi Tharomda Wafam asi Minister na Fundokibani Tharom asida Commerce and Industry ki Principal Secretary Onabukisor Khadi Board ki Secretary S Ingobi KVIC ki Deputy Director Ruwal Kumisu Saruyaki Stol Kuntra Tarena Saruyakiba Mela Asida Social Economic Development Activities Center Ge KH Mani Laymana Lupa Lak Ani Henapot Yonduna Ahanba Mana KK Embroidery Training Center Ge Kisor Kumari na Lupa Lak Amat Lising Humbutra Manga Henbagi Pot Yonbagi Damang Anisuba Aduga Sonibala Creative Center Ge Sonibala na Ahum Subamana Funke Principal Secretary Ona Bukisor na Tabok Shubagi Henabi Isa na Layna Bukona Batay Isa na Hijaba Adu Sinsang Oina Ontok Tuna Irom Dom Lepcha na Bahonasi Haike Minister Govindas Kontozam na Kaiten ki Kudungcha da Balebana Potok Putok Labasu Yuan Fam Leitabadu Asiguma Mela Asina Kanaba Fangale Handloom Amasung Handicraft ki Leramba backlog sing adu ahenba fund lakpadagi mention na bahonari PMEGP oina loan pinabagi interview pangthokpa haure KVIB amasung sigisu pangthokna bahonari amaromda bank singna state asida loan pithabada akiba leiri credit card ki khudung chaba pithaba Fawbada hana deposit tawraga pibagi chanabi oina chana hanana bahonari loan matam chana singbagi henabi leina na bahonasi haike. We are very lucky that we have got a new Deputy Director KVIC who is very cooperative with KVIB as well as the Industries Department. So we are working out for getting more fund to clear the backlogs. But whereas I backlogs in
अखोई अमुक हन स्क्रूटनी तौरे तसेंगना बिजनेस तौदन लेबा मीदो मदुदा हाना प्रेफरेंस पीने ना कोइना इम्फाल जिरी लंबी की फिबम असी हौजिक फाउबा फिबम फगलकपा उद्री इम्फाल दगी किलोमीटर चनिगा कुनरोम सांगबा लंबी असिगी मनुंगदा अवांग खुंदगी जिरी फाउबगी लंबी असी असुकी मतिक फत्रे लंबी असी नितम थागी मतमदा उफुल का हेन थोपा गाड़ी चटपदा अवाब कया मायोकनबा अमदी नोंजु थागी मतमदरा लेखोम लेनांगना चटपा ngamdabagi fibamda adumak leidi chahi kayagi mamangdagi BRTF na lambi asi sembagi thabak chatharak BRTF na suriba thabak mong asi miyamna peningai oidri lambi asida leiriba barak amadi makru thongi fibam asisu nomogi soksilakli amaromda Allied Foundation Manipur haiba kaisamthong bazar da leba NGO asina lambi asigi fibam hakthengna yengsinkre foundation asigi secretary AK Susil Kumar na phongdoropada BRTF ki kangmuna labor masing hengkar handuna nongju tha laktringai da lambi asi ningthina loishin hobana praja miyam gi yafaba oigani atuba matamda lambi asi semba loisanana BRTF na hona bagaloinana Manipur sarkar na masida ahenba miyang changnaba Susil Kumar na dabi tawduna makhata na phongdorokhi Puji Fogda Aquina, Lambici, the Tennis of Pomatamda, Aquina, Bici, Yamotana, Muida, Yamanga, Oide, Adigi, Amusu, Akogi, Quina Lapada, Viatep, Kanguna, Suriba, Tawashing, a series of Tamoida, Pim Oide, Aduga, Kogi, Akogi, Nation Highway number 37, Koi Manipuri, and Label, Oide Mahomas, the Nissan Laki Matamda, two Matana Sembiba, have a say, Ella from Ponzi, Koi, Timna, Kasi, Manipusakada, Tanzari. Panbe yai lambi asi inglisini tara marigi master fawbi manungda BRTF na subaloisin ravadi state PWD na paiduna lambi sembagi thabak asi chathra payabagi chawno itopa leide haina works minister Dr. Ratan Kumar na paumi singda phongdokhiba lekhrabani Tourist attraction oiriba Imphal War Cemetery complex asi inkhalaliba nupa macha amadi nupi macha singe lamchat kamfam oire hiram sigi matangda paudam ama Commonwealth War Graves Commission maintain tawriba yamna itihasik oiraba Imphal War Cemetery asi authority na akan bamieng changba yamna tangai fadre inkhalakliba chahi nauriba nupi macha amadi nupa macha singe lamchat kamfam amasu oire haibada hamin mathogloi sok lising machama pan kuntra mapan dagi sok lising machama pan nipu manga ra thokiba prithibigi anishuba lanjawda laikidraba British Army singing sing khubam oiriba mafam amani NS 39 lambi maya dagi changlaga Dulalel da laiba Imphal War Cemetery complex ta laikidraba British Army singi maming haktuna masing yamlaba nung sing thamli lamdam sigi na singna War Cemetery asi yengba lakpagi namada jura yengbada yamna nungaitaba mawong do phaminaba satminaba amadi nungaitaba phibam da laiba tattana thokle masi Manipur gi chatnabida yamna chanadaba thawong amani pikliba angang sing yauna imung manungi miyoi singna Imphal War Cemetery asi balak matamda yamna ot oiba amasu oidi masida ahlaman kayadi sauningba amadi matungda amuana War Cemetery da chaningdaba fawba poli school amadi college tamliba nupanupi mahiroi kayasu mapam masida suti leithoktuna matam len basu yaudaba nate tongan ba lanai sangstan kyana restaurant amadi hotel na chingbada drive chataduna lamsat kamba miyoi singyan tahali adubu yamna laibak activity asigumba tourist attraction oiriba mapam masida fongna mitna ba phibam amadi sin kaya inkhalakliba nupa macha amadi nupi macha sina chatharakliba asida Kadisu tawduna laibasi miyeng changba matamoire amaromda miyo kyana mafam asida nisha sisinabasu yaudaba nate loinana cemetery gi gate meya da thamlamba gari macha kaya su tattana mangbagi thogdok leidi Imphal War Cemetery gi authority na su cemetery asi yengba lakpa miyo singna tawgadaba amasung tawroidaba wahi sing amata gate maya da thetaba asisu visitor singna kusira si tawbu yananaba achogu maram oiri masida mama mapa oiba amadi guardian singna su macha masu singi damakta yamna section ba matam oire natrabadi oningdaba crime kya holpa yabagi akiba phibam da leiri ISTV pawgitamak boya ning thogzam galoinana nawroibam Phillips Imphal War Cemetery Dulalel Irabot School of Social Sciences na Sindura High School lagi college ke thak fabu merit sing da Marxism, Leninism, Stalinism amadi Maoism ge wakalon chushin hanana ba paring naina chathagadaba nomugi eba moral science ke matang da merit sing da khangan bagi thoram ama ngasidagi Manipur College da hokre thoram adu da Singjamai Girls High Secondary School ge principal oramba ya school na Manipur da tholiba thodok bathok sing loisin bada Marxism, Leninism, Stalinism amasung Maoism ge chawraba thodang lai haike Irabot School of Social Sciences ge treasurer Girani na haikibada Malem Githa Wanglaba Lenga Patap Singi Wakalon asi Equigi Naharo Singda Jushin Hananaba Thoramasi Paring Nina Chathagani Haiki Karam ba Marxism Leninism so
Stalinism also Maoism की formula सी मागी methodology करमाई ना बोरो तोड़ा करते apply तोड़ा दी कोई मणिपुर से तंतु नहीं था बा समाज मा मीनु मीहु वो तबा human rights फुंगाव न तबा सब सब कोई मीहु की rights ऐसी सब सब ना हिंगुंग अंबार की तुम लबा समाज मा peaceful लेबा वो existence लेबा brotherhood लेबा सिगुम समाज मा पूरा ना बगी तमक्ता सिगुम लबा कोई कनोसी social science class ऐसी मनपुर college दा कोई ना सिंजबनी. Information, education and communication activities for effective implementation of preconception and prenatal diagnostic technique act in Manipur habisida nomugoiba workshop ama Manipur Press Club ta pangthokre. Director of Family Welfare Services Manipur amadi Manipur Women Coordinating Council na punna sinduna pangthokbe tharamadda Family Welfare Services ke Additional Director Dr. K Razo, State Nodal Officer Dr. T.S. Arun Kumar amadi Manipur Women Coordinating Council ki President A. Bimola Devi Susaruya ke Dr. K. Razo na haikibada Ministry of Health and Family Welfare na ek asi Inglisama Chamapan Marfudra Marida Putholabasu Manipur dadi Inglisani Subna Ahumda Hobada Ngairi ek asi Chana Hanaba Honabada Miam Punna Kangan ba Abasi Tangai Fadi Haiki. Mana preconception dan prenatal diagnostic yang anda saja lupa boleh 1994 siapa Parliament dan tentang siapa yang memperoleh atau elemen semua yang memperoleh. Sebenarnya tentang kasus ini masih kasus ini masih mayar sumber kasus yang section dan section itu dulu mana society State Appropriate Authority PMDT Manipur ki member advocate N Bino Devina haikibada ek asigi matung ina mama oibisingna miro lakpa matamda masana khangna poknungda leiriba angang adu nupa nupi khangdolaba matungda madubu lokthopagi thabak chatharalabadi dandi fangba yai phongdoki kano si trial si chathari ngai matamda jahi manga magi practice to ba yadabagi magi certificate si seize tawrani aduga pura case na conviction oirba phangba matam oiragadi trial di oiragadi magi license practice to license pura kakani adu mai involvement laiba ajiki angang si sex determinant to thokwa angang si lokhoki ba mahangi ba na pure ba mahangi ba sida involvement laiba family members sing abidi my husband khangde magi husband gi family gi mio sing do ko si moi moi to offense to ki chang na to ina trial do da adu mai amon to badandi to loina phangani Ngarang November ki tang mapan gi numidang pung 13:30 kuntrarom chapa matamda Dimapur dagi Imphal tamna passenger puduna thorokpa Tata Winger amada sakandaba singna nomai round ama kapsilakre thaudo aduda aso apandi amata yaukide Tata Winger adugi driver na phondropada passenger tara rom puduna Imphal thorokpada Dimapur dagi Imphal rom da kilometer 3 rom chatlaga laiba mafam amada sakandaba khulai paiba miyo ahum rom na nomai ullaga mahaki gari adu khamlaki gari khamge tausinaraga ma gari adu kana thoraki maduda sakandaba sing aduna nomai round ama kablakpada gari gi maning thangba sarukta nomai maru ama panki haiki Dimapur di thawal ko sa moy tata am no kham le me ba tata am kham moy pisa lo bu ma le ba de engon no moy ye mai moy nam ma ga kap ki mo wong ga kenu tor ko ne ba de ai na kenu ga sat to kun ki mo wong de tor ga ina ai thakula la ko ne ma ko an je phak ti ha ge ba ai de pali pan di khang da ba dum thau re yeng yeng de do chai ai gari sam ga ma phun je ta le Differently able oiraba miyoi simbu kadai fawba disable oibagi amadi kari kari khudong chaba pibi yabagi haibagi matangda medical assessment identification came ama Imphal West ki oina ngasi Wangoi block ki oina block resource center Wangoi de pangthokre came aduda SSA ki official sing Alemko Guwahati JDO Wangoi ke Nabukishore amadi lanai doctor kaya yauna mari lenibasing saruya ki JDO ke Nabukishore na blog asigi manungda leiba differently able oiraba angang chaniro masakhangdo pangamle haiki SSA State Mission Authority ki State Coordinator Jairani came as pang tholaba matungda masa khangdolaba differently able oiba angang singda kanaba piduna makoibu mahima sing taman bagi thabak chatahan gani haiki haibadi laik se tamna bagi damakta ma school chatna bai matta school do laik to tambada changba potlam khara pochang khara parents na ogi sa puthoga lai brabaga so sabasisha bihangi
kayong sumaina po assessment camp tawraga kumain tawraga pinawa at pinabigi pandamdani ko na sa English ni tarahumdoi Imphal West ki MGN REGA ki kusuman pitu haina All India Youth Federation Imphal West District Council na dabi tawri job card ki senfam asi English ni tarahumdoi April ki tang amadagi noma ki kusuman asi lupa chama ga yakai humdoi oikrabani sarkar amadi mari lainaba singna praja singda ngasi fawwa marik chumna khangandri English ni tarahumdoi gi oina job card holder amana lupa lising taramanga chahum phangpham thopani hairi अथुब मतंदा मरी लेनेब अथॉरिटी ना हारिब सेंफम सिंग असि जॉब कार्ड होल्डर खुदिमक्ता फंगंगदबनी हाइना दाबी तौरी मणिपुर सरकार की हायर सेकेंडरी स्कूल सिंगे अवार पासिंग मेन सिननब ऑल मणिपुर हायर सेकेंडरी कॉन्ट्रैक्ट लेक्चरर एसोसिएशन ना तालिब दाबी असि मरम चाइ अथुब मतंदा सरकार ना यानब पुरक्त्रबदी ऑल जिरिबाम कॉन्ट्रैक्ट लेक्चरर एसोसिएशन असु सगोलगनी हिरमसिग मदी लेनना अखनब मिफम अमा पांगतोतना वारेप अमा लौरगनी हाइरी Myanmar na awangnopo lamdam ke lalobu singi mathakta action lakhonabagi apamba leite hana Union Home Ministry ki Joint Secretary Nov ISTV Sambu Singana haikre isu asida New Delhi gi maikedagi kayara hana pokhatkre adubu Myanmar dagi response amata fangdri Alpha NDFBS NSCN amasung Manipur gi lalolup singyauna awangnopo ke tongan tongan ba lalolup sing Myanmar gi awang thangba Kachin region gi asupa jangal singda camp saduna leri Kachin Autonomous Region asi Kachin Independence Army na lengapo amani English chamapan marfudra marida Myanmaris juntaga lalalub asiga munariba asi losinana basis fa tawnaki adubu KIA na khulai thadokiba natraga surrender tawkibadi leite KIA na awangnopo ke lalob sing changjpham piba loinana training fawa piri Myanmar authority na Nepal da thokiba mutiny adu makoigi lebak ta thoan ba pamde maramasina awangnopo ke lalob singi mathakta action lawdabani haina sambhuna makhata ki All Jiribam Anganwadi Worker and Helper Mahila Organization Game Mama Dipong Ichel Club Tapang Tokre, Mifamasina Mui Kumatwina Sava Executive Body MSM Cray, Wainila Sakibu President KH Priya Balabu, General Secretary Wina Hapcray. Performing art amadi culture Toriba Music the Sakana Henna Ming Chungbiduna Henna Chakwanaba Hana Hani Hana Manipur State Kala Academy ki Secretary SBD Sarmana ngasi Mal Theatre the Pangtopa Performing Organization of Art and Culture Manipur Kairau Bitrakanogi Tarahumdu Subamapo Kuman Thoram the High Cray Thoramadu the Art and Culture ki Joint Director S Bhagya Singha State Kala Academy ki Secretary SBD Kairau Bitra Gram Panchayat ki Pradhan Ramesh Chandrana Maru Eba Musing Oiki Performing and Culture ki Lamda Sagnai Reba Muikiana Saruyaba Thoramadu the Secretary Bidesor na Haikibada Director Thaba Laimana Hogalak Liba Naha Kayada Takwi Tambiriba Mong Asida Tagalpa Fundoke Mana Makata na Ipa Ipu Kayada Tambiraba Tangta Amadi Sarit Sarat Asi Ngasigi Mirona Yokat Patangai Fadi Haiki. Music character tawraga changing tawdana workshop tawdana kamai mamlo injinjige haidana tawgadaba area khare Diwali Kumai Mari Lenana Bisnupur District Police na Fagat Kiba Yanaba Lagamuru Amasung Layam Singh Maitadano Mangan Kre Fagat Kiba Polam Singh Asi District Asi Manung Chanba Tongan Police Station Nipan na Kumai Asi Manung da Miam na Adimada Matamanghan Batingana Bachata Kiba Drive da Fagat Kibani Bisnupur SP Office Tapang Topa Pawimi from Amada DSP Operation M Ramesor na Fundo Kibada Kumai Manung Asida District Police na Akan Bachasing Tarang Lokotuna Pandava Todo Totana Bakana Honaki Amarum da Jahi Asi September Amada Guwahati dagi Imphal tamna changlakiba truck ama port ka konana mangkiba thodo asidasu district police na thiba humbagi thabak chathaduna driver fare loinana truck adusu recover tawre driver ke Jiten Jaikuntra apopa ke Aviram Trong Laubi makhalekai tha asigi Nepal da fagat khibani mahapu wahang pahon chathabada mahangna thorakiba truck adu Sekmai fawba thorok laba matung Dimapur dagi Mayingbam Prem Jaikuntra ga mathoi apopa Chandrikala amadi M Momo Koba Mui Anita Sinakivani Drug Asigi Kongul Lirakpada Lekin Thabi Praja Singna Drug Amalay Haina Kangalakpadagi District Police Nakudata Jangsinduna Yanglubada number on Tolaga Ladama Tenaki Chassis number Amadi engine number check Tobada Mankiba Drug Adu Oiramani Hari Todo Sida General Basing Fanana Honari Case Asida Miam Mating Chowna Pirak Padagi Atubumatamda Tigapa Matamda Tigapangam Kibani Haina Ramishona Fundoki Ngalingeda Pukalpa Mana Masing Equigi Gari Singa Sigum Bapoche Mayama Pugadore Aduga
पूरीब पोचैदुना असोमदा इम्फाल लोमदा पोखाय खोखाय बा यामना तौगदबनिना मसी अखोय मांगजौना चेक तौबिहौ हाइबगी अखोयगी कोऑपरेशन दा अखोयना चथजदुना अखोयना हुजिक ड्राइव अमसु चथजरी हाइरिब ड्राइव से अखोयना इसम समना संगाई फेस्टिवल अखोय 2013 से लोइथ्रिबाव अदुम चथगिगनी नापेट पली बजादा एंसांग नापी योंबी चांदम मोमोन हापदा जेनबी नुपी एमा इम्फाल ईस्ट पुलिस ना फारे डिस्ट्रिक्ट असिगी एडिशनल एसपी ना थाद्रो पचेरोल अमदा फागलबी नुपी अदुदी निंगथौजम थोइनु चही कुनगो हुमदोय अपोपा कुमार नापेट पली मेय लेकाय दगिनी थौदो थोफमदगी पुलिस ना हिजरांग अमा अमसुंग सो अमसु रिकवर तौरे मोमोमबु हालाबा मतुंगदा सन अमरोमगी ओइगदबा सना थोइनुना लौकी हाइरी स्टेट असिगी स्कूल एजुकेशन एडमिनिस्ट्रेशन सेमदोपगी मतम ओइरे हाइना मणिपुर की गवर्नर अश्विनी कुमार ना हाइख्रे ngarang उखरुगी सेक्रेट हार्ट हायर सेकेंडरी स्कूल की डायमंड जुबली की थौरमदा चीफ गेस्ट ओइखिबा गवर्नर ना वाफमसि फोंदोखिबनी थौरमसिदा प्रिंसिपल सेक्रेटरी रामुइवा ICAR की डायरेक्टर डॉक्टर ngacham amasung मणिपुर ह्यूमन राइट्स कमीशन की चेयरपर्सन ओइरंबा WAC सक्सुसरु याकी पब्लिक प्राइवेट पार्टनरशिप की मवोंगदा स्कूल सिंगे एडमिनिस्ट्रेशन असि अनोवा सिस्टम अमदा चन्ना हनबना mahai masing da awon ba purapa ngamgani Christian missionary singna Manipur gi school education da awon ba ma puraki Imphal is commando kangbu amana ngarang ayupung mapan gomeni kuntrarom chapa matam da RPF PLA gi miyo ani singzamai khetri lekai dagi fare district asigi SP gi cherol da fagalaba miyo ani adudi nomi kapam santa jay kuntragamari apopa eka singzamai khetri lekai amasung sanasam jilangam ba jay kuntraga taru apopa madhuchandra kawa ningom thongjau awang lekai dagi ni hairi Hauzik tabaki pau phomigani tabaki pau pizari ahan bada CRPF ki technical amati trachtsman go ina nupa amasung lupi constable khar logodori mai ge tha class 10 pass to boy ge dabani competition mi ge matam liban November ge tarama thoini prekha center imphal do organi hari SSB group C non-gazetted competized head constable ministerial gi ahang phamlo na bagi damakta nupa amasung lupi candidate sing dagi darkhas kauri masage sahi tara ni pan dagi na kun manga phau bata leiba oge dabani mai ge tha computer da typing to ba haiba loina 10+2 pass to boy ge dabani competition bagi matam sahi asigi December ki tarikh phawni amaramda force asigi assistant sub inspector stenographer gi pham khara lawna bagi damakta nupa amasung lupi candidate sing dagi darkhas kauri masagi chahi tara ni pan dagi kun manga phawda leiba oigadabani mai thak 10+2 oigadabani competition bagi matam sahi asigi December tarikh phawni mathangda Manipur High Court ki computer operator cook masal si amasung attendant khara logodori masagi chahi tara ni pan dagi tataba amasung kutha ni pan dagi hendaba oigadabani adubapu sadul ka sadul tribe ko ne sahi manga kom tokani adugo OBC ko ne sahi hum kom tokani mai thak mathang sinna class 10 computer diploma certificate kalona 10+2 amasung class 8 pass to matang sina oigadabani application pishan bi yoru matam da bimber ki tara ni pan phawni amarom da high court asimaki grade 3 gi pham manga lawdori masagi sei tara ni pan da kina kutha manga phawda leiba oigadabani mai thak law the degree oigadabani application pishan bi yoru matam da bimber kun gi pan phawni matang da water set development team gi makhada integrated water set management program Manipur district mapan da packet anaba contract basis ta sahi amagi ona tongan ba pham chamagi mathakta logodori mai thak yam drabada agriculture engineering horticulture forestry veterinary and animal husbandry environmental science da graduate obagalona yam drabada cha da nipu pham oigadabani competition bagi ru matam na bemar ki tang tara tur phawni hena ko pamaro state level nodal agency water set management Manipur department of planning babu paradagi khangau yagani hari mathakta pisa kriba tabaki pau sing asigi damakta hena kupa marul ki damakta babu parada leba job center dagi khangi ba yagani matang asida tabaki pau pizza bolo jari makhataba pauda District Health Society Thobal Sinana Tha Tarutagi Chahi Ahum Fawpi Manungda Leba Angang Singi category Ahum Thona Masama Ufawa Changdam Nabagi Thorom Ama District Hospital Thobal da Pangtokre Haudopagi Thoromda DC T Ranjit Thobal Hospital gi Medical Superintendent H Ranjit District Family Welfare gi Officer N Jayanta National Rural Health Mission Thobal gi Program Manager S Risike Sarma Susaryaki Changdam Naba Asida Angang Nifurom Nasaryaki New Delhi da ngarang loisin kiba Nordist Festival da Caesar Hospital gi Managing Director Dr. KH Palimbu iconic figure oina sakhangkre Mapo Arunachal Pradesh ki Chief Minister Nawam Tukina citation nama piduna ikai khumna ki Institute asina region asida ana laing gi lamda lawriba thodangbu sakhambu oina mana asi khusina khibani
Manipur Board amasung All Manipur Offset Printers Association anigi marakta yanaba puraktriba fawba makhal amatagi lairik namlaroi haina association gi ngasi fam kiba mifam na warep laukre masida miyamna mateng pangbiu haidi hawjik sanabagi paw ngasi sanabagi pawda All Manipur Body Building and Fitness Association ambana sinduna ngasi asa holda niputarelak shuba senior nipumathoirak shuba junior kolumdoirak shuba master taranithoirak shuba physical challenge amadi mangarak shuba women fitness championship for Mr Manipur contest pangthokre punna gym kunithoi gi body builder humudra mangana saruk yaduna thoi hentana ki junior ki kg humudra manga gi mathagi kanglupta YBB gym gi AK zadanandana ahanba position bokul makong gym gi resangthem Hansen na anishuba aduga Super Gym gi W Bimol Chana ahum suba position takre junior gi KG humudra gi kanglupta YISM gi mutum daneshwar na ahanba position HTA kombagi loyumba singana anishuba aduga World Gym gi nongthombam Olena ahum suba position takre junior ki KG humpumanga gi kanglupta YBB Gym gi aramum Susil Kumar na ahanba position Royal Fitness Academy gi Frailapam Sanjoy na anisuba aduga Eastern Gym gi Rajnesh Thapana ahum suba position takre KG humfu gi kanglupta Unique Gym gi Thokchom athoi na ahanba position Super Gym gi Lanchemba Meite na anisuba aduga YPISM gi Hisnam Silan Singana ahum suba position takre Sana Konabana Lamcha Sazar Fagaran Si Haba Pandamda Local Affluent Committee Yumnam Huidrom Tiam Lesang Kong Nasiduna H Tamar Masa Devi Memorial One Day Volleyball Tournament Mai Vilam Pakta Pangthokre Taramadu da Oinam Kendragi MLA Dr. Aibon B Wangoi Kendragi MLA Olukoi Thongkhong Lakshmi Nagar Panchayat ki Chairperson Y Navachandra Amadi Social Activist L Chao Basu Saruyaki Final Match da KYSU Karen Bikongna L UC Yumnam Huidrombu set ahum sinoda thoiduna wina oikre mako mathang taraba tim sinda mana mathum piduna pukning thawatki taramadu mari lena Dr. Aibon bina sana konabana masamu fana thambatana tana thaksika si leheli afaba samaj ama purakna bahonabada sports asi yamna maru oi haina phondoke West Bengal ki Kailani da chathariba under 14 boys national football championship ta Manipurna Uttarakhand bo goal taruk amada maitiba pikre Kuntradak Shiva District Inter Club Amadi State Open Ranking Table Tennis Championship की men's singles की title Imphal West की Y Dinesh na Lokre District Table Tennis Association Imphal West na Sinduna DM College की Indoor Hall the Chatarapa Championship asigi ngasi sanakaba Youth Boys Singles की final match ta Thawal की KSH Usakirana District Asima की NB Pin Singabu set Mari Anida Thoidana winner oikre Women Singles की final match ta Imphal East की S Thazamambina Imphal West की I Mona Lisa bu set Mari Amadamaiti Bapidana Women Singles की title lokre Men's single title da Imphal West की Y Dinesh na District Asima की TS Dhamendra bu set Mari ahum da Thoidana Y Dinesh na men's singles की title lobangamkre Ngasigi ba inga sagi pau pizari ICAR lamfe patagi fangba pau gi matung ina ngasigi khwaidagi saba degree Celsius 19.8 khwaidagi ingba degree Celsius 8.3 nushita yawi ising manilgi chang ayukta chada marfudra mathoi nuthildana chada yankai manga nongjugi chang millimeter sunani Lois laptabaru ba pau mukana pizari Palel gi bom pokhabta chena bane haiba miyo amma thawba police na fare kilomari lumba IED ma fangle Awang no post station manung da Manipur amasung Nagaland ani asi nationalized bank singna loan pibida khwaidagi akiba state oidi haina Minister Govindas Konthojamna phongdokre amadi BRTF na Imphal jiribam lambi sembagi thabuk chathariba asi khumang chawsandri ngasiri ISTV ne pijaba paw mata session jari ming tabri sungbo kana khumjari